Akashbani Imphal Maibam Dwijamani na pau pazari ahanbada maruoiba pau Nagagi miyoi teruk phajin khiba adugi mari makhong khangnaba security force na pak sanna thibu humbagi thabak sathari security force na Imphal East dagi lalolup ahumgi kadar ahum phare amasung leibaga sida petroleum gi pothok sing ningthina phanganaba sarkar na akanba thabak lokhali Kangpokpi जिला की लैलोन वाइफाई दगी नगागी मियोई तरुक फाजन खिबादुगी मरी मखों खंगनबा सिक्योरिटी फोर्स न पाक सन्ना थी बुहमगी थाबक चथरी मणिपुर पुलिस की कंट्रोल रूम न थोकपा चेरोल मन हाई मणिपुर पुलिस सीआरपीएफ अमसुंग आसाम राइफल्स की अपुनब कांगबुना पी मोल्डिंग अमसुंग लैलोन वाइफाई फाउनब लंबिदगी मियोई सिंग अदु फाबदे चेनरम बयाई हैना सिंगनबा मियोई मरी फारे फारब मियोई सिंग अदु कांगपोकपी जिलादा खुलाई पाइरगा सतोक चसिन तौबा विलेज वॉलंटियर सिंगनि हाइरी मखोई मियामदगी नमदुना सेल खाइबा आइना यादब मोंगदा खुजु खुलाई पुथोक पसिन तौबदा हकथेंगना चेनी हाइरी मखोईगी मथक्ता वाहुंग पाहुंग तौबगी थाबक सथरी Security force na rise asigi singa masung tamgi singna ba mafam singda pak sana thi buhumgi thabak sathari security force na Imphal East ki yaingang pokpi police station na konba saijang awang laikai dagi lalolup amagi miyoy ama phakhi zila asima ki haingang police station na konba khabai soi sabal laikai dagi laloba amasu masagi mayum dagi phakhi mangon dagi mobile phone ama phangle amaromda security force na Imphal East zila gi pangai Nepali basti dagi laloba amasu phagatki Mangondagi mobile phone ani phangmangamle Imphal gi treasury office dagi gari masa huran ba miyoy ama Manipur police na Thobal jila gi Yairipok kaisam laikai dagi phare naha singda police ki thabak thoram sing ningthi na khangana bagi pandamda know your police station haiba thoram ama Irilbung police station da pangthokre thoram atuda Irilbung high school amadi pioneer academy gi class 8 dagi 10 phawbagi mahiroi singna saruk yakhi National Highway Kuntra Taret Imphal Jiribam Lambida Posai Thana Yauraba Gari Sahum Humbudrani Thoi Security ki akan bangak sel thoranga loina Imphal da puthorakre Lambi asida aso engam thoktana gari satok sasin yahanaba security force na akan bathabak lokhali singnaba mafam singda security ki convoy matiksana thamle hairi District Health Mission Society Imphal West na sinduna World Glaucoma Sayol Palan ga mari lena ngarang lem na mit laing bagi kemama samaro PAC da pangthokre National Program for Control of Blindness and Visual Impairment ki makha da pangthoke ba thoramaduda mit amasung mit ta cataract leibra khangtokpagi screening tawki amasung anok na singbasu lem na yanthokhi masigi matakta launa gandaba laina sing leibra khangtoknaba screening na singbasu pangthokhi Noni जिला दा चयोल मसुम न चथरकपा जन भागीदारी कैंपेन ngarang loisinkhre सबसे दूर सबसे पहले हाइब हिरमदा डिस्ट्रिक्ट एडमिनिस्ट्रेशन नोने न सिंदुना कैंपेन असि जिला असिदा चथरकपनी कैंपेन असिगी मनुंगदा जिला असिगी तोंगान तोंगान बा मफम सिंगदा तोंगान तोंगान बा थोरम कया पांगथोखी थोरम सिंग अदुगी मनुंगदा हेल्थ कैंप उ थाबा ओरिएंटेशन ड्राइव अमदी भारत सरकार न पीरिबा मियामगे स्कीम सिंगी मतंगदा प्रोग्राम न सिंग बा पांगथोखी जिला असिगी ब्लॉक मरी लोंगमाई हाउसोंग नुंगबा अमसुंग खोपमगी दासगुआ विलेज कुंतरेता पांगथोकीबा कैंपेन अदुदा खुंजा सिंगी वाकत कया सु ताखी लोइसनबगी थोरमदा जिला असिगी डिप्यूटी कमिश्नर विद्या मरी सिद्धार्थ सरुक याखी सांदेल जिला द सुंगरांग कैंपेन लोइसनख्रे जनजातीय गौरव उत्सव लिसिंगनी कुंतरुक की मखादा सथरकपा सरकार की लेरिबा स्कीम सिंग मियाम ते निंगथीना खंगनबगी कैंपेन लोइसनबगी थोरमदा वा ngangbada जिला असिगी डिप्यूटी कमिश्नर हेमंत कुमार हाई चयोल मसुमना सथरकपा कैंपेन असिगी मनुंगसन्ना जिला असिगी तोंगान तोंगान बा विलेज हुंबुद्रा माथोइदा केम मापन पांगथोखी दासगुआ स्कीम की मखादा चांदेल जिला की ओइना विलेज मरबुद्रा माथोइ लई अदुमकपु हौजिक हौजिक विलेज कुंदी मी लेनदबो ओइबना लेमहौरिबा विलेज हुंबुद्रा माथोइ असिदा कैंपेन असि पांगथोखिबनी मांगनाई कैंपेन असिगी मनुंगसन्ना आधार एनरोलमेंट ड्राइव बायोमेट्रिक अपडेट सिंगबा सतखी मसिदसु नतना मियामदा हेल्थ कार्ड रेशन कार्ड अमदी अतै याइपा थौरांगी लेरिबा स्कीम सिंगी मतंगदा कानबा फंगनबगी थबक थोरम कयासु पाइकटखी ताबिरिबा पावसी आकाशबानी इम्फालदगिनी लेबाग असिदा पेट्रोलियम की पोथोक सिंग निंगथीना फंगनबा सरकार न अकनबा थबक लौखली
Nongsub Asia da Uriba, Pibam Asiga Mari Lena, Nay Dilingarang Pangtokpa, Mantri Singh, Mifam da Sarviaraduna, Petroleum Amasung Natural Gas Mantralwegi Joint Secretary Sujata Sarmanahai, Lebaga Sida Hauzik Sakthong Gas LPC Putopagi Sang, Hana Ledamba Sang, Dagi Hengatuna, Nongmada Ton Lising Yankai Henganan Bangamle. Magnahai, how Kibanuin Marini Rom Asida LPG cylinder Yantopagi Sang, Singtani Wayne Hengale. OTP da Yumpham Oirga LPG cylinder Yantopagi Sang Sa the Marbudra Manga Yore. Tha Asi Kakta da commercial LPG Yantopagi Sang Nitini Henkatuna, cylinder Lag Ama Lising Yankaitaru Yantopangam Cray. Sakthong gas Panglaroi Haibigi Wakalonda Miamna Konaba Sang the Gihena Lation Buto Biganu Hinasu Magna Pundoki. Kilogram Mangagi cylinder Yonbigi Sang Su Singtani Wayne Henkatuna, how Kibanumil Marini Kakta da cylinder Lag Ama Lising Marbutra Yonmangam Ki. Miyamna petroleum ki pothok sing phangloi haibagi me paiba tobiganu hairi. Kendra ki mapal thorum mantri Dr. S. Y. Shankar na sababati oiduna Quad Foreign Minister singi mifam Nai Delhi dinga si pangthokani. Mifam maduda Australia, Japan amasung America ki foreign mantri sing sarvyagani. Mifam maduda leibak sing asigi mari hena phaganan ba madi Indo-Pacific lamdam gi sakot thorangi thabuk thorum kaya marum khanagani. Asiguma mifam asi mamang saigi July amada Washington DC da pangthokhi. Mifamaduda Saru Yanabagi the Mug Australia, Japan, Amasung, America, foreign mantri sing Nay Delhi Dangarang Tunglakre. Akazbani Pomin High, Nongsub Asia, the Wari by Pibamasi Yang Laga, Mifamasi Yam Namaru in a Lonary. Bumnia Soda Satari Bakutramato Suba Sub Junior Boys and Girls National Baseball Championship Lissingani Kuntaruki, Lake Mears Amada Nasi, Manipurga, Gujarat Katangaragani. Lebaga Sigi Tongan ba Rise Tarama Panasalu Yaduna Satariba Championship Asiki Arang Sanaki Bamber Samata, Manipurna Nongsu Bengalbu, Ran Tariat Anida Toiki. Nasi Pongba Pause Singi, Marueva Pausingi the Mahozik, Waikhom Chitradhani Lere, Chitradhani. Thagachari Dijamani. Police ki anauba gari senaki bagi pau amadi Nagana Luchingduna Imphal the Khongjang Junction ki bagi pau na ngasi phongba pauche singi marueba pausing oire. Manipur Police ta anauba gari chamari humputra tare sinakre Santi Puraknaba Police kankhat hangadabani haiba Chief Minister gi wafam Sangai Express Manipuri edition ki ahanba headline tawre. Pokna famda Nemcha Deputy CM famdagi lautu haiba kholau lauduna yelho furup punsinduna rally chatkre haiba color headline gi makhada numit humni gi manungda chenaba sing fagani haina CM na haikre haiba sina banner headline tawri. People's Chronicle da Miam da sokhanba social media post listing ahum chani lauthahan kre haiba DGP Rajiv ki wafam ahanba lamai da phongli. Sangai Express English edition da Pukramba Kajauda ikai khumnaba utkibagi pau ahanba lamai da phongli. Ex Gracia Piba Amasung NIA da sinaba natana ex action lokhatpa ngamdaba BJP gi landa Miyamna thubiga nu haiba Congress ki tilota magi wafam huyelan paugi ahanba lamai da phongli. Sana leibakta Amit Shah na border satuna security ki fibam yengsin gadauri Manipur da lakadra haiba lekhai tadri haina ani shuba headline tawre. Mirep oigadaba singdagi sel lauraga chakcha haijanaba kudakta lepiu haiba mayol gi wafam naharol gi thodang gi anchor kalam da phongli. Chief Minister na Manipur Police gari chamari humputra threat flag off tawkibagi pau Manipur Mail gi ahanba headline tawri. Hills Hornbill Express ta Senapati ki DC Darun Kumar na oiragani DC Darun Kumar handakta Bharat ki oina afaba district magistrate cha makhangat pada yaukibani haiba pau sina ahanba headline tawre. Ganfiu Mail da Tamil Nadu ki Chief Minister Vijay na mahai marong thanaba longmi singda loan piragani haina lauthokre haiba pau si ahanba lamai da phongle. Tamenglong Times ta US amasung Iran lan loisinabagi matangda yanaba purakadaure haiba pau sina ahanba lamai da phongle Dwijamani. Thagasari Chitradhani Aroibada Maroiba Pamu Nagagi Miyoi Taruk Pazin Kibadugi Mari Makong Kangnaba Security Force na Parks and Tipahumgi Tabak Satari Security Force na Imphal Istagi Lalolub Ahumgi Qatar Ahum Phare Amasung Lebaga Sida Petroleum ki pothok sing ningthina phanganaba sarkarna akan bathabak lokhali Paulo Zare